ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯂꯥꯜ ꯑꯁꯤꯗ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯂꯨꯠ ꯇꯧꯈꯤꯕ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯁꯤꯜꯂꯤꯕꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯄꯤꯔꯛꯅꯕ ꯑꯦꯁꯁꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯕ ꯂꯥꯜ ꯑꯁꯤꯗ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈꯤꯕ, ꯂꯨꯠ ꯇꯧꯈꯤꯕ ꯑꯃꯗꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯁꯤꯜꯂꯤꯕꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯈꯠꯂꯛꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯈꯪꯍꯟꯈ꯭ꯔꯦ꯫ ꯗꯤ ꯍꯤꯟꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯐ ꯖꯁꯇꯤꯁ ꯁꯟꯗꯤꯞ ꯈꯥꯟ ꯑꯃꯁꯨꯡ ꯁꯟꯖꯣꯏ ꯀꯨꯃꯥꯔꯒꯤ ꯕꯦꯟꯆ ꯑꯃꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯁꯤꯜꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯔꯝꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯈꯤꯕ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯈꯠꯂꯛꯀꯗꯕꯅꯤ꯫ ꯀꯦꯁ ꯑꯁꯤ 2025ꯒꯤ ꯖꯅꯋꯥꯔꯤ 10ꯗ ꯍꯤꯌꯔꯤꯡ ꯆꯠꯊꯒꯅꯤ ꯍꯥꯏꯔꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯀꯣꯔꯠꯅ ꯑꯦꯄꯤꯌꯔ ꯇꯧꯈꯤꯕ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯇꯨꯁꯥꯔ ꯃꯦꯍꯇꯥꯗ ꯆꯤꯐ ꯖꯁꯇꯤꯁ ꯁꯟꯖय ꯈꯥꯟꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤꯗ ꯌꯨꯝꯀꯩ ꯃꯩ ꯊꯥꯗꯣꯛꯈꯤꯕ, ꯂꯨꯠ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯂꯩꯁꯤꯜꯂꯤꯕꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯀꯣꯔꯠꯇ ꯄꯤꯈꯠꯂꯛꯀꯗꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯤꯜ ꯇꯧꯔꯕ ꯑꯦꯟꯚꯦꯂꯞ ꯑꯃꯗ ꯍꯥꯞꯂꯒ ꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯇꯨꯁꯥꯔ ꯃꯦꯍꯇꯥꯅ ꯍꯥꯏ ꯀꯣꯔꯠꯅ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯑꯊꯨꯕꯗ ꯂꯥꯡꯈꯠꯂꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯊꯧ ꯇꯥꯔꯤꯕ ꯑꯁꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯤꯕ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯑꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯥꯒꯠꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯏꯈꯠꯂꯤꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯊꯕꯛꯁꯤꯡ ꯌꯦꯡꯁꯤꯟꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯦꯝꯈꯤꯕ ꯖꯁꯇꯤꯁ ꯒꯤꯇꯥ ꯃꯤꯇꯥꯜ ꯄꯦꯅꯦꯜ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯗꯨꯅ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯕꯤꯕꯥ ꯃꯈꯤꯖꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯊꯤꯡꯕ ꯀꯌꯥ ꯑꯃꯅ ꯈꯨꯔꯧ ꯊꯥꯡꯕ ꯊꯣꯛꯍꯜꯂꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯀꯌꯥꯗ ꯁ꯭ꯇꯦꯠꯅ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯗꯅ ꯊꯦꯡꯅꯒꯗꯕ ꯃꯇꯥꯡ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯗꯦꯜꯂꯤꯗ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯈ꯭ꯔꯦ꯫ ꯑꯃꯤꯠ ꯁꯥꯍ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ, ꯕꯤꯔꯦꯟ ꯁꯤꯟꯗꯣꯛꯀꯗꯕꯅꯤ, ꯃꯣꯗꯤꯅ ꯇꯦꯛꯆꯥꯛ ꯄꯨꯒꯗꯕꯅꯤ꯫ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯅ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯈ꯭ꯔꯦ꯫ ꯑꯣꯄꯣꯖꯤꯁꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯁꯛ ꯅꯥꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯊꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯑꯦꯝ.ꯗꯤ. ꯖꯣꯊꯤꯝꯅꯤ, ꯁꯤ.ꯄꯤ.ꯑꯥꯏ.ꯑꯦꯜꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯤ. ꯔꯥꯖꯥ, ꯑꯁꯥꯝꯒꯤ ꯑꯦꯝ.ꯄꯤ.ꯁꯨ ꯑꯣꯏꯔꯤꯕ ꯗꯤꯄꯨꯇꯤ ꯂꯤꯗꯔ ꯑꯣꯐ ꯑꯣꯄꯣꯖꯤꯁꯟ ꯒꯧꯔꯕ ꯒꯣꯒꯣꯏ, ꯁꯤ.ꯄꯤ.ꯑꯥꯏ.ꯑꯦꯝꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯁꯨ ꯑꯣꯏꯔꯤꯕ ꯄꯣꯂꯤꯠ ꯕ꯭ꯌꯨꯔꯣ ꯃꯦꯝꯕꯔ ꯄ꯭ꯔꯀꯥꯁ ꯀꯥꯔꯠ, ꯑꯁꯥꯝꯒꯤ ꯑꯦꯝ.ꯄꯤ. ꯔꯀꯤꯕꯨꯜ ꯍꯨꯁꯦꯟ, ꯁꯤ.ꯄꯤ.ꯑꯥꯏ.ꯑꯦꯝ.ꯑꯦꯜꯒꯤ ꯑꯦꯝ.ꯄꯤ. ꯔꯥꯝ ꯁꯤꯡ ꯈꯨꯁꯋꯥ, ꯅꯥꯒꯥꯂꯦꯟꯗꯒꯤ ꯄꯤ.ꯁꯤ.ꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯨꯄꯣꯜ ꯃꯦꯔꯤꯟ ꯖꯃꯤꯔ, ꯃꯦꯘꯥꯂꯌꯥꯒꯤ ꯑꯦꯝ.ꯄꯤ. ꯁꯥꯂꯣꯡ ꯁꯃꯥ, ꯑꯦꯟ.ꯑꯦꯁ.ꯌꯨ.ꯑꯥꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯥꯔꯨꯟ ꯆꯧꯙꯨꯔꯤ, ꯑꯥꯏ.ꯋꯥꯏ.ꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯎꯗꯦ ꯆꯤꯞ, ꯑꯦ.ꯑꯥꯏ.ꯁꯤ.ꯁꯤꯒꯤ ꯃꯅꯤꯄꯨꯔ ꯏꯟꯆꯥꯔꯖ ꯘꯔꯤꯁ ꯆꯧꯗꯟꯀꯔ, ꯁꯤ.ꯄꯤ.ꯑꯥꯏ.ꯑꯦꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯃꯦꯝꯕꯔ ꯕꯤꯖꯨ ꯀ꯭ꯔꯤꯁꯅ, ꯃꯅꯤꯄꯨꯔꯒꯤ ꯁꯤ.ꯑꯦꯜ.ꯄꯤ. ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ, ꯃꯅꯤꯄꯨꯔꯒꯤ ꯑꯦꯝ.ꯄꯤ. ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ, ꯑꯦꯝ.ꯄꯤ. ꯁꯤ.ꯁꯤ. ꯊꯔꯨꯔ, ꯑꯦꯟ.ꯑꯦꯁ.ꯌꯨ.ꯑꯥꯏꯒꯤ ꯏꯟꯆꯥꯔꯖ ꯀꯍꯨꯏꯋꯥ ꯀꯨꯃꯥꯔ, ꯁꯤ.ꯄꯤ.ꯑꯥꯏ.ꯑꯦꯝꯒꯤ ꯑꯦꯝ.ꯄꯤ. ꯖꯣꯟꯕ꯭ꯔꯤꯇꯥꯁ, ꯁꯤ.ꯄꯤ.ꯑꯥꯏ.ꯑꯦꯝꯒꯤ ꯑꯦꯝ.ꯄꯤ. ꯍꯥꯅꯟ ꯃꯣꯂꯥ, ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯖꯣꯒꯤꯟꯗ꯭ꯔ ꯌꯥꯗꯕ, ꯑꯦꯁ.ꯑꯦꯐ.ꯑꯥꯏꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯔꯤꯐ ꯁꯤꯗꯤꯛꯀꯤ, ꯑꯦ.ꯑꯥꯏ.ꯁꯤ.ꯁꯤꯒꯤ ꯃꯅꯤꯄꯨꯔ ꯏꯟꯆꯥꯔꯖ ꯔꯤꯖꯋꯥꯟ ꯔꯥꯖꯥ, ꯑꯥꯔ.ꯑꯦꯁ.ꯄꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤ ꯃꯦꯝꯕꯔ ꯑꯥꯔ.ꯑꯦꯁ. ꯗꯦꯒꯔ, ꯅꯦꯁꯅꯦꯜ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯃꯥꯏꯅꯣꯔꯤꯇꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯆꯥꯔꯖ ꯔꯥꯖꯦꯁ ꯀꯨꯃꯥꯔ ꯁꯦꯊꯤ, ꯑꯥꯔ.ꯑꯦꯁ.ꯄꯤ. ꯑꯦꯝ.ꯄꯤ. ꯔꯥꯝꯆꯟꯗ꯭ꯔ, ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ. ꯃꯦꯘꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯃꯅꯤꯄꯨꯔꯒꯤ ꯀꯟꯚꯦꯅꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯥꯟꯇꯅ ꯋꯥꯉꯥꯡꯂꯣꯏꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯈꯣꯡꯖꯪ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ. ꯃꯦꯘꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯃꯅꯤꯄꯨꯔꯒꯤ ꯀꯟꯚꯦꯅꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯥꯟꯇꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯄꯤꯁꯤꯟꯈꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯖꯟꯇꯔ ꯃꯟꯇꯔꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯊꯥ 17 ꯍꯦꯜꯂꯛꯂꯕ ꯂꯥꯜ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯟꯅꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯔꯐ꯭ꯌꯨ, ꯏꯟꯇꯔꯅꯦꯠ ꯕꯦꯟ, ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯋꯥꯡꯕ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯪꯗꯕ, ꯕꯟ ꯕ꯭ꯂꯣꯀꯦꯠ, ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏꯅꯆꯤꯡꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠ ꯇꯨ ꯂꯥꯏꯐ ꯑꯃꯁꯨꯡ ꯔꯥꯏꯠ ꯇꯨ ꯄ꯭ꯔꯣꯄꯔꯇꯤꯗ ꯁꯤꯡꯅꯕꯇ ꯅꯠꯇꯅ ꯅꯍꯥꯁꯤꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯕꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯀꯛꯊꯠꯄꯤꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ, ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯃꯍꯩ ꯇꯝꯕ ꯐꯪꯗ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ
loisinminaba wakat mifam asi phammani loinana mifam asina warep kaya marumsu lore hariba warep sing adudi Prime Minister Narendra Modi na Manipur da athuba matamda chatuna state asida tangdu leitaba hanjin hanbada natana territorial integrity kahendana thamgadabani Manipur da thokliba tha 18 helaklaba irang asigi teksak pumba Prime Minister na pugadabani Manipur irang loisinba ngamdabagi damak Home Minister Amit Shah moren ground da pham thadokadabani loinana irang asibu loisinba ngamdaba Manipur gi Chief Minister su sindokadabani Manipur da tangdu leitaba mapung phana hanjilaktriba phawba India bloc na democratic oiba khongjang sing lepa leitana changsingani haiki Makha tarakpa atopa pau amada speaker na Home Minister unaduna irang loisinbina bataksinkhre miyam gi punsi thangnaba mikupta kari thokadage tamba ngamdre Manipur Legislative Assembly ki Speaker Thoksom Satyabrata na Union Home Minister Amit Shah ga unaduna Manipur da thokliba tha 18 mapung pharaklaba irang asi loisinhannaba honabada mateng pangbinaba taksinkhre Manipur da thangnaba mikupta miyam kari thokkadage tamba ngamnaba pibamda leire haina Home Minister da phongdokre Union Home Minister unakhiba adugi matangda paukse asiga wari chanabada Speaker T.H. Satyabrata na hai Union Home Minister na matam pibirakbadagi ngasi nungthil pung 12 minute kunrom taba matamda Parliament House da laiba mahaki office da saurangna minute kunrom unaduna wari sanaki wari sanaba aduda mahaki maikeidagi Manipur da thokliba irang asi miyamgi punsida chauna awaba mayokna hale maram aduna miyamna lengakta pendabagi chang asi nomogi hengalakle irang asina makha tangna sangtharabadi Manipur miyamna center da thamlamba thajaba mangkibe yai maram asina center na irang asi loisinbinaba akanba miyeng changbiduna loisinhanbada honabiu haina taksilamki mahangna makha tana haiki irang asina maram oiraga National Highway 38 amasung National Highway 2 da miyam maning tamna chatpa ngamdana leiriba asi yahannaba hangdokpiyu haina Speaker na Home Minister da taksinki Manipur gi asoba business hub ama oiriba more mangkhiba asina maram lamdam asigi setmit londa chauna saitheng nangli haukiba chahi Anirom asida lalol itik tokpom oiramba more mangkhiba asina state ki setmit londa chauna sogale masida lalol itik tokjaraga hingjaramba lambi oiramba naha kaya ngasidi irang asina maram oiraga makhatana lalol itik tokba yadabana maram oiraga sufam nongpam leitraba kangauna duna leiba kaya yauri masina naha kaya gi asawbana maram oiraga irang asida yauksinaba wakal phawannaba masak ohele masina makoibu khoirang khoisaunaba hengathalle haina phongdoki Manipur da hojik karisu taude haina laithokna leiba yaba phibam adu oidre thangnaba mikupta kari oigadage haiba tambang amdaba phibam amada leiri matam khara irang nemthare khanna nungaina leiri adubu jiri bamda irang thoktuna karisu khangjadriba angang yauna miyoi nipal hekta hatokpiki lamdam asida irang khara nemthare haina khalui laisram kamal babu mangki masi ngasi ngarang natte ngarang asigi irang asigi manungda thokpa thodok ngaktani lamdam asi micham miyamgi punsi asi safaba oidre horel kari thokadage haiba tamba ngamdaba phibamda leire masida centerna akhanaba miyeng changaningi hairumki Manipur lengangna state asida ing tapa puraknaba honadaba natte adum oinamak centerna su akhanaba miyeng thambagal honabiduna irang asi loisinaba honabiu haina takchilamki Manipur miyam ngasidi awabana pik thale miyamgi pendabagi kholaw adu puduna mahak Home Minister ga unabani miyamna thamlamkiba wafam pumnamak Home Minister da paudamlamki miyamgi apamba aisu khangi adubu madu khutna pairaga thabak oina tawba ngamdaba kaya leibana miyamgi apamba adu puraga Home Minister da paudambani haiki Manipur da thokliba irang asi loisinnaba centerna lokhalakpa yaba thabak sing paikat piyu haina Speaker na Home Minister Amit Shah da taksinki Home Minister gi paiki dagi so centerna Manipur lenga ka tanaraga paikat pa yaba thabak sing paikatli miyamgi apamba adu yenglaga centerna lokhatpam thokpa thabak khudingmak lokhatkani haibagi thajaba piraki haina Speaker T.H. Satyabrata na pause asida paudam lakhi makha tarakpa pauda North AOC da monglamba sex workers sing mangkhibasi mipai ningai ni masing hantharuraba HIV gi chang Manipur da nongna wangkalakadra haibagi wahang oirakle
Imphal gi North AOC da ayuk nungthil numidang da monglamba sex worker sing Manipur da Kanglup ki irang thokraba matungda manglakriba mipai ningai ni makhoi gi sinpham adu makha satharamgani haina lauragadi masing hantharaba SIB gi chang district kharada nongna wangkalakadra haibagi wahang ama oirakle mayai ka ba drug kapa natraga atopa mong amada sijinabasing yengsinnabagi thabak tawriba NGO amagi machin chatpa misak amana pause asida hai Kanglup ki irang thokdringai gi mamangda North AOC da monglamba commercial sex worker khaibok amaromdi hauji Imphal da ukidre makhoi Churachandpur Kangpokpi district natraga atopa district singda soidana leiramgani makhoi mayai kaba chinjak thadokpa ngamba kangbu nate amasung chinjak adu chana nabagidamak makhoi sex worker gi thabak thadokpa ngamba kangbu sun nate makhoi mahangna makhata na haiki Imphal mayoldagi mangkhriba nupi sing adugi manungda khaibok amaromdi hauji ART chariba kangbuni makhoina ART ningthina chadraba amasung makhoigi masada loinariba SIB gi virus sing adu active oirakpa thoklagadi makhoiga loinaruba nupa sing SIB positive oirakpa yabagi chang wangna lei makhoi masana nupa sing aduda SIB ga chagonaraga hinglibani haibasi kaidongnaidasu hairoidabana maram oiraga lal lusilakpa matamdadi Manipur gi Singi district haibadi Churachandpur Kangpokpi amsung atei district singda SIB gi positive oibagi chang nongno wangkalakadra haibagi mipaiba lei SIB AIDS mayoknabagi thabak tawriba atopa NGO amagi masak mamingdi paningdaba lebakna sakhangnaba miyoi amana pause asida hai Kanglup ki irang mamangda Leiramba Kanglup amagi miyoi sing North AOC da ukhidraba matung yamna thajadaba mong amada maitai nupi kaya amasu mayai kaba drug sijinabagi NGO singda entry tawrakle makhoi ayamba commercial sex worker oinasu thabak tawi haujikti makhoi khagdagi masingna hanna lan mamangda Leiramba commercial sex worker gi masing adudagi hengalakle maitai kunaida mipai ningai oiba thawong ama hairagadi makhoigi marakta sahi 19 sufatriba nupi phawba yaurakle aduga ayambana sahi 30 phawbagi manungda leiba nupi singni chawrakna makhoi chani rom hauji North AOC da hek uba fangi mahangna makhata na haiki haujikti mayai kaba drug sijinaba nupi singi sakta phomsi North AOC khakta oidre North AOC dagi awang maikeida khara haigatlaga leiba mantri pukhri dasu mayam ama sakta ba ure mayai kaba drug su sijinaba amasung commercial sex worker oiriba nupi sing mantri pukhri gi tongan ba mafam kaya marumda bhara lauraga leiba ui makhoi ningthina wakal tahanba amasung imung manung pujanabagi sel thokpa yaba chinpham painanaba skill development gi training pibagi tangai fadabasu leire amaromda Manipurda mayai kaba chinjak lalonbagi tongan ba wathok kaya ki marakta mayai kaba drug chabagi changsu wangkalakli mahoksaga manadaba mong amada matai manoksu pulap haunaraga mayai kaba chinjak chaminabagi wathok leire haina state asida mayai kaba chinjak chaba amasung oktabagi sinpamda khongdariba singi awonba punsi pinanaba khonariba nirbhana foundation gi machin chatpa misak amana pause asida phongdokiba leikhre marak asida Manipurda SIB AIDS ka chagonana hingliba migi masing asi haukiba kumja 2010 dagi 2012 phawbada leptana hantaraktuna kumja 2010 da state asida SIB ga chagonana hingba miyoi 19 sumna taruk Leiramba adu kumja 2012 da 19 chamri humbudra nithoi da leire India government ki Ministry of Health and Family Welfare ki makada leiriba National AIDS Control Organization NECO na phongba India HIV estimates 2012 gi report amagi matung inna kumja 2010 da SIB ga loinana hingba masing miyoi 19 sumna taruk oiramba adu kumja 2013 da 19 chanipal sumna manga da hengalakibani masigi matung tarakpa chahida khaji leptana hantaraktuna kumja 2012 da 19 chamri humbudra nithoi da handarakibani lebak pumbagi oina yengba matamda su kumja 2010 da India da HIV AIDS ka chagona duna hingliba migi masing lakh 13,300 taruk oiramba adu chahi khudingi leptana handaraklaba matungda kumja 2019 da lakh 15,135 da laiki masigi matungda tamna
hengalakuna hojik amuk kumja lising ani kulumdoida lakh kunmanga lising ni phumari chahum humphumari da hengalakre AIDS na maram oiraga sibagi chang asisu Manipur gi oina kumja lising ani tarada HIV positive oiba apunba misingi chada Humbadrani toy point kuntra taruk oiramba adu kumja lising ani taramatoida chada yankhai humdoi point humputra mari Mariputra marida hantaraki masigi matung kumja lising ani tarani toida chada Yankhai mapol point kun mathoi khanghen hengalaki masigi matung tarakpa chahida tapna hantharakuna haukiba kumja lising ani kulumdoidadi S number oiraga mi sibagi chang asi Manipur da chada tara manga point kontra ni thoi tamak oikhi India gi oina su H number oiraga sibagi chang asi yamna hanthare hana leiram lebak asida leiba HIV positive oiba apunba misingi chada tara mari point humbutaret S number oiraga Siramba du kumja lising ani kulumdoi asidadi subnagi chada ani point humpumatoi tamak sibagi record leiri